Manipur da lairiba naha kya anoba wakhalon galoyana pothok kaya pothokna ba honarabasu sel thumgi khudong cha da balaibana makoina khanjariba manglan sing asi mangfaungna dana lairi khutsa haiba anoba wakhalon laiba horok libana harol sing gi manungda Thobal district ki salangfom dagi salam anrol su amani mahangna yumda sizana ba yaba pothok kaya pothokli adumapu ahenba senfam thadaba ngamdabana ma ki thabak asi pakthok chawthokpa ngamdana lairi hiramasida paudam ama Thobal district ki manung chanba Hairok Assembly constituency ki manung chana lairiba Salungpham Tangthok Chaw Maning Laikai dagi Salam Arnold na upu kangthol na chingba sakhibagi lemhauba u majet makai sing khomjillaga yumda sijinaba yaba polam kaya puthokli naha oiriba Salam Arnold Salam Lukhoi amadi Laikhidrabi Salam Maikoibi anigi naitom pukchaba machani Lariba imungda poklubana imungi leita lairana maram oiraga mahigi thak class 10 faubudang tamlakhi makhatam thabangamdana u subagi sinphamda yamna naha oiringaidagi thawai yauna changsinlakhi u suraga famung kangthol upuna chingba kaya sakhibagi lemhauba u machet makai singna yumda sijinaba pochai puthokna batre injangna pikakna ba board fi yana ba hanger mobile stand amadi tongan ba potlam punna humpurom puthokpa horokpa loinana pothok asisu miyamna pamna ba horakle karamba wakhal lagi sum pothok sing ji pothok kenak than kibano ado masi pothok na ba khona ba matamda kari kudong chara sing thina page habu tham han badai je class 10 dora matungda sanaram badagi koi mama je yam kana nagi be am kuina nagi adagi upai laitana sanab je lepkhre matung sida matek rai ka ngauna laiye lai badagi yumda ju yam wasilakpa adui matam sida koi mama hoina chatlaga sum khurum jaramba mafam khak lai yengbo mafam sida ana lai ung khangdaba mayam ma iroi semba moirang thong imaji gi mamingna sagol sem bombi ranjan mala adu ipa ji gi mamingna sagol sem somendro adu moi sida chatpa kanda men oibadi furniture gi poche sura matungda u matek se mayam ma mange ba sing thadoi khotoi ani wari dum ata tawba ipa gi lambi sidagi ima ranjan mala jina sumaina poche gi kai kitchen item gumba adagi mi lamda mayam ma cutting board kumba chopping board kumba mayam puthoi je sisi sumaina puthokpadi yaroidra nangi do na mai knowledge am ga pibirakpa adudai semba hore ahanba try oina semba hobadagi Instagram da page hangna khotana uring thawna admaina tawwe koina adu page se sumaina hang dai di demand je adu mati khenjilakpa adudagi pochi piba ngamak try di financial mayam am changmani na adu khulai gi keji ju akoi India gi khulai ji katang suba yadaba akoi foreign longi khulai mayam am changba sumaina tawbadagi suba admaina hogi bani Salam Arnold na puthokliba pothok sing asi hena puthoktuna lamdam asigi miyamna mapan lamdagi pusilakpa pochai kaya sijinariba asigi mahut chinba ngamhanduna lamdam asigi senthok hegat hanbagi apamba leirabasu mahakki thabak asiga chanaba khusukhulai leiba ngamdaba amadi marilenaba pochak sing hapchinba ngamdabana taksi sonduna leiri pochai di punna item je 60 sumai seme adu bamboo gi jodum yawe masigu mayam se hena puthokpa ngamnaba honabada karamba khoi authority sindagi mateng pangkhre phangdragadi leiriba agency sing mailena singda kari haibini jago mena piriba loan gumba MSME gi adagi sugumba adagi mudra gi leiriba myam je sugumba da lawraga oina mateng si lawninge financial je yaudra thabak kudi mak yadabani na financial katang na yadaba ju lei hana knowledge tan bam darkar lei knowledge tugi matungina aigi thabak se tam na sum chawthor kadam ne adum hayeng khulai matik chana leiraba adum mafam je matik chana leir kan hojik di aigi yumda pikna I tawjabane Amaromda Salam Arnold na puthokliba pothok sing asi mapal lamdi miyoi singna pamnarakpadagi masing yamlaba order sing toroklabasu pothok yamna puthokpa ngamdana leiri marilenaba singna mijeng changbiduna senthang khara thadabirabadi mahakna puthokliba pothok sing asi India gi tongan ba state sing khak natana mapan leibakta thadokpa ngamgani haibagi thajaba chap chana lehore koigi loan gumba chauba apply aina tawjaraga loan adumba ma pibira kanda akoigi aigi mapalomda thadok nabagi poche adumaina haidi financial mayam changmadina adumaina sininge aduga manipur gi semi loan je sida su phagat na ba haidi pot makhal je mayam ma thadok pa pame
Make in India haiba wafam masida leibak asigi Prime Minister na horukliba kusa haiba naharolsingda migyeng thamnaba honabata natana Manipurasu Make in Manipur gi leiriba wakhalon asi mai pakhannabagidamak Salam Arnold gumba naharolsing asida ahenba migyeng changmagi tangai fadaba leiri. Camera person L. Kabichandra galone na parom jariba ay Kitrumayong Premchand, Impact News, Salongpham, Thoubal District.